ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 15ꯗꯒꯤ ꯅꯣꯚꯦꯝꯕꯔ 2 ꯐꯥꯎꯕꯗ USAꯒꯤ ꯀꯣꯂꯣꯔꯥꯗꯣꯗ ꯄꯥꯡꯊꯣꯛꯈꯤꯕ Under 19 World Boxing Championshipꯇ Silver Medal ꯂꯧꯔꯛꯈꯤꯕꯤ ꯅꯔꯥꯟꯁꯦꯅꯥ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ Thokchom Supriya ngarang Birtigendrojit International Airportta thonglakhibaga loinana Miyamna harau tayamna Okkhre Thokchom Supriya naransena mayai lekaidagi Thokchom Singhajit amade Thokchom Ongbi Renuka anigi machanupini Lekai Miyam Club imung manung amade Arambai Tengolgi Tengoloi Singna Supriya Okhiba atuga mari leinana Supriya na paumi singda hai Handak saruk yaruriba championship adu yamna laiba championship ama oikhide Matung tarakpa championship singda gold medal lauduna Imalaibak Manipurgi mingchet puraknaba hotnagani Kumza lisingani kunipanda pangthokadoriba Olympic Games ta saruk yaba ngamnaba akanba mawngda hotnakhigani haina mahakna makhatana fongdorakhi Practice tau phadana tau da bila pa yang wagi adudagi second bout next Canada ga sanai adudagi aido mamang sanaromina yamna adum ngamme play do phadana sanai do yam tough ogi bahar ngana semi final bout Ukraine do adudo yam tough ogi haidi adu na final jangani adu na ball gi sanaduine khanbagi aido yam pakhati haidi aina ngamda yade na semi final da di changaga ai medal lawba ngamnaba tawmi khotni hai aina khanbagi adu mari fazana tough oigi masu adum kalle aiga sanabada aisu adum ngamnaba sanage aduga final du di aidu mado mayam wangre adugi ai kannani honabane ado yam wangmanbi wangangi bagi aido lama su phangite adugi silver da ta hore aduna mathang da di goal lawna bai kana honagani